everyone ngasiꯁꯦ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯔꯦꯕ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯌꯨꯝꯗꯒꯤ ꯊꯥꯔꯛꯄꯅꯦꯕ ꯂꯩꯔꯦ ꯁꯤ ꯉꯥꯔꯤ ꯂꯩꯔꯦ ꯉꯥ ꯑꯌꯥꯏꯕ ꯂꯩꯔꯦ ꯁꯣ ꯇꯧꯔꯛꯑꯒꯦ ꯊꯥꯛꯄꯁꯦ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯁꯤꯠ ꯂꯥꯡꯉꯤꯅꯦ ꯆꯥꯛ ꯊꯣꯡꯕ ꯋꯥꯔꯕ ꯊꯣꯡꯕ ꯋꯥꯕꯒꯤꯀꯣ ꯕ꯭ꯔꯦꯛ ꯂꯧꯕ ꯉꯁꯥꯏ ꯅꯣꯡ ꯈꯔ ꯇꯥꯔꯨꯕꯒꯤꯅꯦ ꯅꯨꯡꯁꯤꯠ ꯈꯖꯤꯛ ꯏꯪ ꯂꯥꯎꯔꯒ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯅꯤ ꯕꯦꯜꯀꯣꯅꯤꯗ ꯋꯦꯗꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯏꯪ ꯏꯪ ꯂꯥꯎ ꯁꯤꯠꯂꯤ ꯅꯨꯡꯉꯥꯏ ꯍꯪꯆꯤꯠ ꯂꯥꯡꯉꯦ ꯍꯥꯏꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯒꯅꯣ ꯍꯌꯦꯡ ꯑꯣꯐꯤꯁꯀ ꯀꯥꯅꯤꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧ ꯅꯪ ꯁꯧꯒ꯭ꯔꯤꯗꯣ ꯀꯪ ꯂꯩꯔꯝꯗꯅ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯌꯥꯔꯅꯤꯗ ꯑꯩꯗꯤ ꯌꯦꯔꯨꯝꯁꯦ ꯑꯦꯛ ꯕꯨꯔꯖꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯑꯩꯗꯤ ꯑꯃ ꯁꯅꯤ ꯁꯅꯤ ꯁꯥꯏꯠ ꯁꯥꯏꯠꯇꯣ ꯍꯥꯏꯕ꯭ꯔꯥ ꯁꯅꯤ ꯁꯥꯏꯠ ꯑꯞ ꯍꯥꯏꯕ꯭ꯔꯥ ꯁꯅꯤ ꯁꯥꯏꯠꯁꯦ ꯍꯣꯏ ꯕ꯭ꯔꯦꯛꯐꯥꯁꯀꯤꯗꯤ ꯍꯥꯎꯋꯦꯀꯣ ꯕꯠ ꯆꯥꯛꯀ ꯆꯥꯕꯩꯗꯤ ꯑꯦꯛ ꯕꯨꯔꯖꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯑꯗꯣ ꯁꯅꯤ ꯁꯥꯏꯠ ꯑꯞꯇꯤ ꯊꯥꯎꯗꯤ ꯆꯨꯞꯇꯤ ꯍꯦꯜꯗꯤ ꯑꯣꯏ ꯁꯤꯅ ꯊꯥꯎ ꯌꯥꯝ ꯆꯨꯞꯄꯦ ꯆꯨꯞꯄꯅꯦ ꯑꯗꯨ ꯌꯥꯔꯅꯤꯗꯀꯣ ꯌꯥꯔꯅꯤ ꯄꯣꯁ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯐꯖꯔꯦ ꯁꯤꯜꯂꯒꯦ ꯁꯤ ꯍꯥꯟꯅ ꯃꯨꯟꯅ ꯉꯧꯔꯁꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠ ꯂꯩꯗꯣꯏꯅꯦꯕ ꯐꯣꯝ ꯇꯥꯔꯦ ꯈꯤꯇꯪ ꯍꯥꯞꯄꯣ ꯑꯩꯈꯣꯏ ꯆꯥꯔꯒꯦ ꯗꯤꯟꯅꯔꯅꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯑꯆꯝꯕ ꯆꯥꯅꯤꯡꯉꯦꯅ ꯃꯊꯪꯗꯗꯤ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯆꯥꯔꯛꯀꯦ ꯐꯔꯦ ꯀꯩꯕ ꯏꯁꯤꯡꯗꯣ ꯈꯤꯇ ꯂꯧ ꯍꯥꯎꯔꯕ ꯅꯁꯥꯅ ꯊꯣꯡꯖꯕꯗ ꯌꯥꯏ ꯀꯨꯏꯔꯦ ꯁꯧꯒ꯭ꯔꯤ ꯆꯥꯗꯕ ꯑꯆꯝꯕꯗ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯦ ꯊꯨꯝ ꯈꯤꯇꯪ ꯆꯝꯃꯝꯃꯦ ꯑꯗꯨꯒꯤ ꯊꯨꯝ ꯍꯥꯞꯄ ꯍꯥꯎꯗꯤ ꯍꯥꯎꯋꯦꯗ ꯊꯨꯝ ꯆꯝꯕ
ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯔꯦ ꯀꯩꯅꯣꯁꯤꯒ ꯑꯦꯛ ꯕꯨꯔꯖꯤꯁꯤꯒꯅꯦ ꯁꯧꯒ꯭ꯔꯤꯒ ꯆꯥꯅꯔꯦ ꯁꯤꯅ ꯍꯋꯥꯏꯖꯥꯔ ꯄꯤꯀꯜꯅꯦꯕ ꯁꯤ ꯌꯦꯟꯁꯦ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯔꯒ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯏ ꯄꯤꯀꯜꯁꯦ ꯄꯤꯀꯜꯂ ꯎꯃꯣꯔꯣꯛ ꯑꯣꯏꯔꯝꯅꯤ ꯑꯗꯨꯅ ꯎꯃꯣꯔꯣꯛꯀ ꯍꯋꯥꯏꯖꯥꯔ ꯑꯩꯗꯤ ꯍꯤꯟꯖꯥꯡꯁꯦ ꯃꯍꯤ ꯌꯥꯝ ꯆꯥꯏꯌꯦꯕ ꯃꯍꯤ ꯌꯥꯎꯅ ꯀꯪꯅ ꯆꯥꯕ ꯍꯩꯅꯗꯕ ꯑꯩꯗꯤ ꯍꯩꯅꯩꯗꯣ ꯕꯤꯔꯌꯥꯅꯤꯒꯨꯝꯕ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯒꯤ ꯌꯦꯟꯒ ꯆꯤꯛꯀꯟꯒꯗꯣ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯉꯒ ꯆꯥꯕꯗ ꯍꯥꯎꯋꯦꯕ ꯕꯣꯏꯂꯔꯗꯤ ꯃꯌꯥꯝꯁꯦ ꯕꯤꯠꯇꯤ ꯌꯥꯎꯔꯝꯃꯔꯣꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯉ ꯆꯥꯕ ꯍꯧꯖꯤꯛꯁꯤ ꯅꯣꯔꯃꯦꯜ ꯀꯩꯅꯣꯅꯤꯗ ꯅꯣꯔꯃꯦꯜ ꯗꯦꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯎꯠꯅꯤꯡꯕ ꯃꯊꯪ ꯑꯍꯥꯎꯕ ꯊꯣꯡꯕ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯆꯥꯅꯤꯡꯕ꯭ꯔꯥ ꯃꯥꯁꯦ ꯆꯥꯅꯤꯡꯗ ꯂꯥꯞꯄꯦ ꯈꯪꯉꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯑꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯀꯩꯅꯣꯅꯦꯕ 1 BHK ꯑꯣꯏꯌꯦꯕ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯏꯕ ꯑꯩꯈꯣꯏꯕꯥꯅꯤ ꯆꯦꯟꯖ ꯇꯧꯗ꯭ꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯦꯔꯤꯠ ꯑꯣꯏꯔꯕꯅꯤꯅ ꯐꯦꯃꯤꯂꯤ ꯑꯣꯏꯔꯕꯅꯤꯅ ꯀꯩꯅꯣꯗꯗꯤ 2 BHK ꯑꯦꯠꯂꯤꯁ ꯀꯣ ꯑꯃꯗꯤ ꯆꯦꯟꯖ ꯇꯧꯗ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯑꯊꯨꯕꯤꯗ ꯑꯃ ꯆꯦꯟꯖ ꯇꯧꯔꯅꯤ ꯀ꯭ꯋꯥꯇꯔ ꯅꯠꯇ꯭ꯔꯒ ꯐ꯭ꯂꯦꯠ ꯃꯥꯏ ꯀ꯭ꯋꯥꯇꯔ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯀ꯭ꯋꯥꯇꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯐꯪꯉꯒꯗꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯅꯤ ꯑꯗꯣ ꯐꯪꯗ꯭ꯔꯒꯅ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯊꯤꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯉꯥ ꯑꯌꯥꯏꯕꯁꯨ ꯁꯨꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯍꯣꯏ ꯌꯦꯟꯁꯥꯡꯒꯤ ꯃꯍꯥꯎꯒꯤꯗꯤ ꯍꯥꯞꯄ ꯕꯠ ꯉꯥꯗꯣ ꯑꯌꯥꯏꯕꯗ ꯆꯥꯕꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯍꯥꯎꯇꯦꯕ ꯍꯩꯅꯗꯕ ꯅꯠꯇꯕ ꯍꯥꯎꯇꯕꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯊꯥꯎ ꯃꯃꯜ ꯇꯥꯡꯉꯦꯅ ꯇꯧꯔꯤ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯌꯥꯝ ꯋꯥꯠꯂꯤꯗ ꯁꯦꯇꯜ ꯇꯧꯗꯣꯏꯕ ꯒꯥꯔꯤ ꯂꯩꯗ꯭ꯔꯤ ꯌꯨꯝ ꯐ꯭ꯂꯦꯠ ꯊꯤꯔꯤ ꯍꯥꯏꯗꯤ ꯃꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯆꯥꯔꯖꯁꯦ ꯌꯥꯝ ꯇꯥꯡꯉꯦꯀꯣ ꯑꯣꯇꯣꯗꯨꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯏꯚꯟ ꯕꯥꯏꯛ ꯐꯥꯎ ꯇꯥꯡꯉꯦ ꯔꯦꯄꯤꯗꯣ ꯕꯥꯏꯛꯇꯣ ꯑꯗꯨꯐꯥꯎ ꯇꯥꯡꯉꯦ ꯑꯗꯩ ꯃꯦꯇ꯭ꯔꯣꯗ ꯆꯠꯂꯦ ꯑꯃꯨꯛ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯗꯒꯤ ꯃꯤꯅꯤꯠ 35ꯃꯨꯛ ꯆꯠꯂꯦꯕ ꯈꯣꯡꯅ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯑꯊꯨ ꯀꯥꯏ ꯅꯪꯗꯦꯕ ꯍꯣꯏ ꯃꯦꯇ꯭ꯔꯣꯗ ꯆꯠꯄꯕꯨꯗꯤ ꯌꯥꯏ ꯃꯦꯇ꯭ꯔꯣꯅ ꯈꯤꯇꯪꯗꯤ ꯆꯤꯞ ꯑꯣꯏ ꯑꯗꯨꯒ ꯃꯤ ꯆꯤꯟꯕ ꯈꯣꯠꯄ ꯈꯤꯇꯪ ꯀꯟꯚꯤꯅꯤꯌꯟ ꯑꯣꯏꯕꯗꯤ ꯋꯥꯠꯂꯤꯀꯣ ꯃꯦꯇ꯭ꯔꯣꯁꯦ ꯍꯥꯏꯗꯤ ꯗꯦꯜꯂꯤꯒꯤ ꯇꯥꯏꯞꯇ ꯃꯦꯇ꯭ꯔꯣ ꯂꯥꯏꯟꯁꯦ ꯂꯣꯏꯅꯃꯛ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯃꯣꯏꯁꯦ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤ ꯄꯨꯔꯥ ꯂꯣꯏꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯛꯄ ꯌꯥꯏ ꯈꯔ ꯍꯣꯏ ꯗꯦꯜꯂꯤꯒꯤ ꯇꯥꯏꯞꯇ ꯑꯁꯣꯝꯒꯤ ꯀꯩꯅꯣ ꯂꯥꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯦ
white fillga kengri line do adu din nungai frequent jo eba ko mi chin mai du pai le che India ni na sak che ha bak to ya sak sang bai tep to ta ha pi ro ya ma pan ya ra đây còn to ạ 짝 장에 거의 소그리 thongba để ra được quyền nhắm hỏi căng hầu ngầu xem thân điệu chi nào căng hầu được khơi mà nó chi mà nào căng vào được thay vậy mang gần được tiếng ngầu đấy vậy đó thongba ya để mà thân điệu chi mà nào căng hầu chẳng pa mày đấy aduga sougri yam sanabane nang pamba uchina pam yum ninjang bra isaga ninjang ai yum chatni ka cái rồi thì kha ma cái chat la ya mai tau ba normal 거기 normal day 하이타이 그만이 또 보세요. thongba video si su no ai brand traga koina mapan thoga cafe hopping gum to wa koi ba chapado do gum na no ai bra ko su number haite haitare try to ine duga comment dum hai biro ba hai bi ma thongba sina thongba su toy nam ora na traga mapan thoga cafe gumba restaurant gumba adegi topa Bangalore gi koiba haitare adu ina ma ora sai ra ya khai đi không ạ đừng có sao nó một biểu sao ấy lunch food đã vì mà vậy cái này em mà chả mà lần chả mới nào khuyên ra nó mới hạnh đã rơi rồi cái nhang mai lên rồi mai lên thùng một tổ mới tầng lôi mà tu khề mà hâu tổ mới thấy hạnh này đẹp rồi hay đi ngay đi thắc sơ lẹ cái bạn đi ngay ai mà giống thắc sơ lẹ hà nó chỉ tôi đó vì ngay cũng một cái cả think một mấy xuống một cái gì ya đẹp vậy hay nè mày mình làm thì nè tiffin cái tăng đi cái Hawaii cũng vậy ui giời đúng gì này mấy em thấy mình làm mà hay đó mỗi cái giảm mình là cái hay tai điện thoại Hawaii cũng vậy mình cái notebook được ra non Facebook là sẽ phân đề được non best pork thì sao pork ra được bao nhiêu vậy ở đây mới cũng biết càng có nhiều cái chicken gumba pork đi à bạn chân cũng là khá dài pork sẽ đúng 원래 단자도 있을 돼. 자민아니. ai halua gumba mà hậu bị cái này này chăm mấy nó mà là bạn gì đó không thật là bao thật là cái cha cái này nó dài tôm nhà này tao tay xa lắm 맛있게 먹으면 싸기가 얇아 ai chocolate xa đây mayam boring gi churamani ado dum yengbiyo mathangda nungaiba hapnaba honajarakke koi Singapore ga Malaysia video da thaga to wali bani aise edit towa ngamda leire haidi magi exam am toruba adugi ma do sangdaba adai aisu mai exam tobani na aina thabak se loi toba hai tare ma like pana ban adugi aisu video da edit toba ngamdre
ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯌꯥꯔꯅꯤ ꯃꯊꯪ ꯁꯨꯝ ꯊꯥꯒꯠꯂꯛꯀꯦ ꯚꯤꯗꯤꯑꯣ ꯑꯩ ꯏꯗꯤꯠ ꯇꯧ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯁꯤꯗ ꯈꯔꯗꯤ ꯇꯦꯜꯂꯝꯃꯅꯤ ꯑꯗꯣ ꯉꯁꯤ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯅꯣꯔꯃꯦꯜ ꯗꯦ ꯅꯣꯔꯃꯦꯜ ꯗꯤꯟꯅꯔ ꯀꯣ ꯍꯣꯏ ꯊꯝꯖꯔꯒꯦ ꯁꯤꯗ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ